Cambodia Amadi Thailand Anigi Ngamkhei gi Lan Numit Humni Surakpaga Loinana border Mayada LEINARIBA MEOI SAFAGADABA MAPHAM SINGDA CHENTHOKNABA LEPTRI Thailand Amadi Cambodia Anigi Ngamkhei degi lapna leiba MAPHAM SINGDA pot puthok pusin tawbagi thawdok sing makha tana chathari loinana Cambodia Amadi Thailand Anigi marakta artillery cells sing amadi drone bombing makha tana akan mamawongda chathari haina fongdorakli kha nongpok Asia gi yumlo nariba leibak ani asina share tawriba kilometer chanipan hena sangba ngamkhei gi mafam kaya gi anamba sarukti laisang singna loina oiri matam kaya gi mamangdagi wathok leiraba territorial claim sikti maram asina flash point ama oiduna lakli Thailand amasung Cambodia gi marakta oiriba achauba ngamkhei gi lanfam asi kumjali singani gatara mathoida thokiba asini loinana UNESCO gi malem gi heritage site ama oiriba 11th century suraba Priya Bihar Hindu temple region da lan adu thokibani haina makha tari haukiba tarik kunmari dagi haurakhiba Thailand amadi Cambodia anigi ngamkhei gi lan asina ngasi Cambodia gi nakanda yamdrabada miyoi 16 sikre haina fongdorakli loinana miyoi kuntra amana Thailand gi nakanda laikidre haina authority singna fongdokre laibak anima ki maikai degi laikidraba miyoi singasi ayambana micham ngaktane haina makha tari loinana yamdrabada miyoi chama ga kuntra romna asok apan nangkre haina fongdorakli